ꯁꯦꯁꯟ ꯑꯍꯥꯟꯕ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯅꯧꯅ ꯀꯥꯟꯅꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯗꯨ ꯃꯍꯩ ꯑꯅꯧꯕ ꯁ꯭ꯀꯨꯜꯒꯤ ꯑꯅꯧꯕ ꯃꯍꯥꯎꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯛꯏ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯒ꯭ꯔꯥꯎꯟꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯖꯒꯥꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯄꯥꯗ ꯆꯪꯂꯛꯇꯨꯅ ꯑꯍꯥꯟꯕꯗ ꯋꯦꯜꯀꯝ ꯋꯤꯁ ꯇꯧꯏ꯫ Good morning, students. First of all, I would like to introduce myself. Singtham Khomba, Principal of this school. Anouba session, anouba school holokpagi excited oramani. Isai class ta sangdringai mangoina na ai wafam khara haigi takhoida. School siana dagi su position yauduna adamuk lakle. Aduna handaki session sida su soidana top 10 phabugi manungda sanduna aikhoi pumnamaki mai papu ominarasi. Work hard. My dear students, to become a successful person. Thank you. Principal na speech piba loibaga satra singdu khubakoi aduga magi section da changduna phammi. School anaubu oibana mi ka do anaubu ngakta oi. Mi kauganba mi koidaba mi di irai laina anaubu maru ama sembada ka hena waningai oide adubu mi kaugandaba atomda leiba mi oiradi soidana wagani. Thoisana bench da phamduna lei thongda su tatana septa yingdu lei nakandagi nupi man hairai osinna kainomta Thoisana thongsina yinglambadu ontokduna khumlai oh yani bench se hanglibro phamba yagadra Thoisana akoi du haifet ontokduna yingi bench singdu loina full oirami nokfet tang hairai yani phamu osinna Mila kada bulai ribo itom da nati imanabi madi lakini noi kiano aigi su imanabi magani ben se loina full oirami yagadra yani dum phamu osin nok fetawna thank you osin ben su changlakduna phami Thoisnadi thungsina yengba lepte belta duna oza masu class changlakle ozadu satra singduda nok fetawna hairai Good morning. Satra singsu harau kumlai. Morning. Nasidi ahanba numit na minglay from nising bahinasi. Aingondig hanaurage aduga matang taurasi. Ozado asi haiduna masado self-introduce taurai. Aigi ming Priyoberta leifam na uripo. Ayan takatoriba subject sina physics. Yarniko. Asi haiduna nokfoi tawi. Khara ngausinaba karin khara taba nupa man hairai Sir, akhoi muk tawrase maming khangningba yawi Ozadu nolai aduga first bench da onsinduna hairai Nangondagi hanhaur oibema Asumna matang introduce tawba loikre Ozadu stage da kakatuna amuk hairai Mingsu laifamsu loina khangle ahanbani na lairikti tagumsi Nasa-nasagi role su khangamani ado sum check tawboina ai kaurake naminga loinana asi haiduna register do phaktoklaga yenglingai tanjaduda thongjudagi pidyana septhaduna yenglaga hairai Sir, may I come in? Rosni maningdagi sorma pihonduna aisu mayamdu aniduda mun yenglai Rosnigi moongduda amukaina no uningba phawi Karamadi tumin luktaduna noi Priyona Yes, come in Anidu tabli changlai Ozaduna anidu da hairai Ai, kaidore Asu yam thengis na karige Bidya chalambada leplega Ozadu do onsinduna hairai Sir, auto phangdaba Ozadu nokfoi tawraga phagioi kaioi hairai Nabani laktingai sakming loi khangnagre he Rosnina Kaidida sir Priyo noklaga Chalo Phamjaruna phamda Thoisnaga osingana aniduda makut haifet khaduna kaurai Anidu changlakduna bench sangduna phammi Thoisna saurangna hai Nangko ibema nang adum haisini adum thiengiba ahubuni misi phawba Bidyana ihada tawini akhoi bijeti na kire leibeni adoisu Saurunui, Quinuni, Haiding and Lakiba.
ꯕꯤꯗ꯭ꯌꯥꯗꯤ ꯃꯤ ꯀꯣꯏꯗꯦ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯅ ꯀꯧꯔꯛꯏ꯫ ꯍꯥꯏ, ꯔꯣꯁꯅꯤꯒ ꯑꯣꯁꯤꯟꯒꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯂꯣ꯫ ꯕꯤꯗ꯭ꯌꯥꯅ ꯇꯤꯟꯅꯔꯁꯤ ꯐꯝꯃꯤꯟꯅꯔꯕꯅꯤꯅ꯫ ꯔꯣꯁꯅꯤꯅ ꯌꯥꯏ꯫ ꯑꯩꯅ ꯕꯤꯗ꯭ꯌꯥ, ꯑꯩꯅ ꯔꯣꯁꯅꯤ, ꯑꯩꯅ ꯑꯣꯁꯤꯟ꯫ ꯑꯍꯨꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯊꯣꯏꯁꯅꯥ ꯌꯥꯎꯁꯤꯜꯂꯨꯗꯦ꯫ ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯃꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯐꯝꯃꯤꯟꯅꯩꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣꯏꯅꯦ, ꯃꯥꯗꯤ ꯃꯤ ꯀꯌꯥ ꯀꯧꯒꯟꯗꯕꯅꯤ, ꯁꯥꯎꯒꯅꯨꯀꯣ꯫ ꯑꯣꯁꯤꯟꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯧꯕꯗꯣ ꯈꯛꯇꯛ ꯆꯥꯔꯒ ꯂꯩꯔꯤꯅꯤ꯫ ꯕꯤꯗ꯭ꯌꯥꯅ ꯑꯗꯨꯅꯤ ꯑꯩꯅ ꯁꯤ ꯈꯜꯂꯝꯃꯅꯤꯁꯦ ꯈꯪꯉꯝꯅꯤ꯫ ꯊꯣꯏꯁꯅꯥ ꯕꯤꯗ꯭ꯌꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯜ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯈꯤꯒꯦ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯇꯣꯛꯈꯣ꯫ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯦ ꯍꯥꯏꯗ ꯍꯥꯏꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯄ꯭ꯔꯤꯌꯣꯅ ꯆꯤꯡꯊꯥꯝ ꯊꯣꯏꯁꯅꯥ, ꯔꯣꯜ ꯅꯝꯕꯔ 15꯫ ꯊꯣꯏꯁꯅꯥ ꯂꯦꯞꯈꯠꯇꯨꯅ ꯄ꯭ꯔꯦꯖꯦꯟ ꯁꯥꯔ꯫ ꯃꯦꯀꯤꯔꯥꯖꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯑꯩꯁꯨ ꯔꯣꯜ ꯅꯝꯕꯔ 15 ꯑꯣꯏ꯫ ꯄ꯭ꯔꯤꯌꯣ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ? ꯍꯣꯏ ꯁꯥꯔ, ꯆꯨꯝꯃꯤ꯫ ꯁꯤꯗꯗꯤ ꯊꯣꯏꯁꯅꯥꯅ ꯏꯔꯝꯃꯤꯅ꯫ ꯁꯥꯔ, ꯑꯩꯁꯨ ꯁ꯭ꯀꯨꯜꯅ ꯔꯣꯜ 15 ꯑꯅ ꯄꯤꯔꯛꯏ꯫ ꯄ꯭ꯔꯤꯌꯣꯅ ꯁꯦꯛꯁꯟꯗꯤ ꯆꯨꯝꯃꯕꯣ ꯅꯪ ꯆꯪꯉꯛꯏꯁꯦ? ꯑꯧ꯫ ꯅꯪꯒꯤꯅ ꯀꯩ ꯀꯧꯕ? ꯔꯥꯖꯀꯨꯃꯥꯔ ꯃꯦꯀꯤꯔꯥꯖ꯫ ꯄ꯭ꯔꯤꯌꯣꯗꯨ ꯔꯦꯖꯤꯁꯇꯥꯔꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤꯗꯤ ꯅꯃꯤꯡꯐꯥꯎ ꯌꯥꯎꯔꯝꯗꯦꯅꯦ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯑꯣꯖꯥꯒꯤ ꯋꯥꯗꯨꯗ ꯍꯧꯅ ꯅꯣꯛꯏ꯫ ꯃꯦꯀꯤꯔꯥꯖ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯛꯀ ꯈꯔ ꯐꯖꯕꯁꯤꯗ ꯍꯥꯞꯄ ꯀꯥꯎꯔꯕ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯃꯥꯡꯒꯤ ꯁꯥꯏꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯍꯥꯏꯒꯠꯂꯤ꯫ ꯄ꯭ꯔꯤꯌꯣꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ, ꯔꯣꯜꯁꯤ ꯑꯃꯨꯛꯇ ꯀꯧꯕ ꯂꯣꯏꯈꯤꯒꯦ, ꯑꯗꯨꯒ ꯅꯕꯥꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯐꯝꯃꯨ꯫ ꯊꯣꯏꯁꯅꯥ ꯕꯦꯟꯁꯇ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯕꯤꯗ꯭ꯌꯥ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯃꯁꯛ ꯐꯖꯕ ꯀꯥꯏꯁꯤ ꯌꯥꯗꯦꯕ, ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥꯒ ꯐꯪꯉꯤ꯫ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯃꯦꯀꯤꯔꯥꯖꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯦꯀꯤꯔꯥꯖꯇ ꯂꯛꯅꯔꯛꯏ꯫ ꯁꯤꯁ, ꯅꯩꯀꯣ ꯃꯤꯗꯤ, ꯅꯩ ꯍꯥꯏꯁꯤꯅꯤ, ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤꯒ ꯔꯣꯜꯒ ꯈꯨꯝꯖꯤꯟꯃꯤꯟꯅꯩ ꯍꯥꯏꯁꯤꯗꯤ꯫ ꯊꯑꯣꯏꯒꯤ ꯈꯨꯝꯃꯤꯔꯣ ꯅꯪꯒꯤꯗꯣ? ꯃꯦꯀꯤꯔꯥꯖꯅ ꯆꯠꯂꯣꯍꯦ, ꯒꯠ ꯂꯩꯇꯧꯕ꯫ ꯅꯥꯀꯟꯗꯒꯤ ꯆꯤꯡꯂꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯤ ꯊꯥꯖꯗꯦꯍꯦ ꯅꯪ ꯁꯤꯕꯨꯡꯉꯣ, ꯏꯁꯤꯡꯅ ꯆꯤꯡꯅꯩ ꯑꯋꯣꯏꯕ꯫ ꯃꯦꯀꯤꯔꯥꯖ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠ ꯎꯍꯧꯕꯅꯤ, ꯐꯖꯕꯗꯤ ꯃꯥꯜꯂꯤ, ꯑꯝꯇ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯇꯦꯕꯜꯗ ꯆꯦꯞꯊꯗꯨꯅ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇ ꯐꯝꯂꯤꯕ ꯊꯣꯏꯁꯅꯥꯕꯨ ꯌꯦꯡꯉꯤ꯫ ꯆꯤꯡꯂꯥꯏꯅ ꯂꯨꯈꯝꯗ ꯊꯥꯔꯛꯏ꯫ ꯃꯦꯀꯤꯔꯥꯖ ꯃꯀꯣꯛꯇꯨ ꯅꯥꯟꯗꯨꯅ ꯆꯤꯡꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯍꯦ? ꯆꯤꯡꯂꯥꯏꯅ ꯅꯪꯅ ꯅꯨꯄꯤ ꯎꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣ, ꯑꯎ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯃꯦꯀꯤꯔꯥꯖꯅ ꯐꯅ ꯀꯣꯏꯔꯁꯨ ꯅꯨꯡꯁꯤꯕ ꯑꯝꯇ ꯌꯥꯎꯗꯦꯗ, ꯊꯃꯣꯏꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯣ ꯊꯤꯕꯅꯤ, ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝ ꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ, ꯑꯩꯅꯔꯣ ꯁꯤꯕꯣ? ꯃꯅꯤꯇꯣꯝꯕꯅ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯅꯪ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯃꯌꯥꯝꯅꯅꯦ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕꯩ ꯋꯥꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯕꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯁ꯭ꯀꯨꯜꯗꯒꯤ ꯁꯁꯄꯦꯟ ꯇꯧꯔꯛꯇꯅꯅꯦ ꯇꯝꯐꯝ ꯂꯩꯔꯣꯏ꯫ ꯃꯦꯀꯤꯔꯥꯖ ꯅꯣꯛꯇꯃꯛ ꯅꯣꯛꯏ, ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯣꯜ ꯀꯧꯕ ꯂꯣꯏꯔꯒ ꯑꯣꯖꯥꯅ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨꯅ ꯀꯩ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯁꯥꯔ ꯄ꯭ꯔꯤꯌꯣ? ꯄ꯭ꯔꯤꯌꯣꯅ ꯁꯥꯔ, ꯑꯅꯤꯁꯦ ꯔꯣꯜꯁꯤ ꯆꯞ ꯃꯥꯟꯅꯕ, ꯔꯣꯜꯁꯤꯗ ꯃꯃꯤꯡꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯅꯁꯨ ꯃꯥꯒꯤ ꯔꯣꯜ ꯅꯝꯕꯔꯁꯦ ꯁꯤꯁꯨ ꯃꯥꯒꯤ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯄꯤꯔꯛꯑꯦꯅ ꯍꯥꯏꯔꯛꯄ꯫ ꯁ꯭ꯀꯨꯜꯗꯒꯤ ꯄꯤꯔꯛꯄ ꯔꯤꯁꯤꯞꯇꯣ ꯂꯩꯔꯤꯕꯣ? ꯊꯣꯏꯁꯅꯥꯅ ꯁꯥꯔ, ꯑꯩꯗꯤ ꯄꯨꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯔꯛꯏ ꯁꯥꯔ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨꯅ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯂꯧꯔꯨꯁꯨ꯫ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯕꯦꯛꯇꯒꯤ ꯔꯤꯁꯤꯞꯇꯨ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨꯗ ꯑꯅꯤꯗꯨ ꯄꯤ, ꯌꯦꯡꯉꯤ꯫ ꯐꯔꯦ, ꯑꯩ ꯁꯦꯝꯃꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯣ꯫
ꯃꯦꯀꯤꯔꯥꯁ ꯏꯀꯣꯏ ꯀꯣꯏꯗꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯑꯇꯣꯞꯄ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯇꯥꯍꯟꯗꯣꯏꯔꯣ? ꯑꯗꯨꯗꯤ ꯇꯧꯕꯤꯅꯨ, ꯏꯃꯥꯟꯅꯕꯈꯩ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦꯕ꯫ ꯑꯃꯨꯛꯅꯦ ꯈꯥꯏꯗꯣꯛꯄꯤꯔꯛꯀꯅꯨꯀꯣ, ꯊꯥꯗꯣꯛꯀꯦꯁꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯊꯥꯗꯣꯛꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯌꯦꯡꯉꯤ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨꯒ ꯑꯣꯖꯥꯒꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨ ꯅꯣꯛꯂꯒ, ꯏꯁꯦ ꯇꯥꯅꯤꯡꯗ ꯇꯥꯅꯤꯗ, ꯑꯩꯅ ꯐꯅꯕ ꯁꯤꯅꯤ, ꯄꯥꯈꯠꯈꯤꯅꯨꯅꯦ ꯅꯪꯕꯣ꯫ ꯃꯦꯀꯤꯔꯥꯁ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ, ꯍꯣꯏ ꯁꯥꯔ, ꯑꯩꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯌꯥꯎꯔꯒ ꯁ꯭ꯀꯨꯜꯁꯦ ꯃꯥꯏ ꯄꯨꯔꯛꯇꯣꯏꯅꯤ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗꯨ ꯅꯣꯛꯂꯒ, ꯍꯣꯏꯅꯦ, ꯌꯥꯔꯦ, ꯀ꯭ꯂꯥꯁ ꯌꯥꯎꯖꯔꯨꯆꯣ, ꯍꯌꯦꯡ ꯍꯥꯏꯔꯛꯂꯒꯦꯀꯣ꯫ ꯑꯅꯤꯗꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ, ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯆꯠꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯑꯃꯨꯛꯀꯁꯨ, ꯊꯣꯏꯁꯅꯥ ꯀꯧꯏ ꯀꯥꯏꯅ ꯑꯣꯖꯥꯅꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ, ꯑꯗꯨꯗ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯗꯦ ꯊꯣꯏꯁꯅꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯂꯗꯤ ꯆꯒꯠ ꯍꯪꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯁꯛ ꯐꯖꯕꯒꯤ ꯍꯪꯉꯤꯅꯤ ꯀꯥꯏꯗꯨꯗꯤ ꯈꯟꯅꯨꯍꯦ, ꯐꯖꯕꯩ ꯅꯠꯇꯦ, ꯔꯣꯜꯒ ꯆꯞ ꯃꯥꯟꯅꯔꯝꯕꯁꯤꯗ ꯁꯨꯝ ꯍꯪꯕꯩ ꯋꯥꯅꯤ꯫ ꯁꯛꯇꯥꯁꯤꯒ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯌꯥꯎꯅꯤ ꯀꯥꯏꯅ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯀꯨꯁꯤꯅꯤ, ꯌꯥꯎꯅꯤꯡ ꯇꯣꯛꯀꯅꯤ, ꯑꯩ ꯄꯨꯟꯁꯤꯅꯤ ꯀꯩꯅꯣ, ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ꯫ ꯊꯣꯏꯁꯅꯥ ꯁꯥꯎꯅ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯝꯂꯒ ꯀ꯭ꯂꯥꯁ ꯇꯞꯅ ꯆꯠꯈ꯭ꯔꯦ ꯈꯣꯡꯂꯩ ꯊꯨꯅ꯫ ꯃꯦꯀꯤꯔꯥꯁ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯁꯅꯥꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯥ ꯑꯃꯅꯤꯅ ꯏꯄꯤ ꯀꯩꯅꯣ ꯃꯥꯟꯇꯣꯗ ꯁꯥꯏꯁꯤꯕꯣ, ꯁꯛ ꯐꯖꯕ ꯍꯤꯔꯣ ꯑꯃ ꯍꯪꯂꯛꯏ ꯀꯥꯏꯅ ꯍꯔꯥꯎꯗꯦꯅ꯫ ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯅꯤ ꯀꯥꯏ ꯈꯜꯂꯤ ꯖꯥꯠꯂꯣ? ꯏꯁꯣꯔ, ꯀꯩꯗꯧꯕꯒꯤ ꯁꯛ ꯑꯁꯨꯛ ꯐꯖꯅ ꯄꯣꯛꯑꯝꯃꯤꯅꯣ? ꯌꯥꯗ꯭ꯔꯤꯁꯤꯗꯤ, ꯕꯦꯔꯥ ꯀꯥꯔꯦ, ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯦ, ꯑꯃꯨꯛꯇ ꯍꯦꯜꯞ ꯇꯧꯕꯤꯌꯨ꯫ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯤꯛꯄꯤꯈꯩ ꯆꯠꯂꯤꯅꯤꯅ ꯀꯣꯛꯆꯤꯡꯅ ꯆꯣꯡ ꯆꯠꯄꯗꯣ ꯍꯦꯛ ꯃꯥꯟꯈꯩ꯫ ꯍꯣꯏꯗ, ꯐꯖꯔꯨꯕ ꯀꯥꯏꯁꯦ ꯌꯥꯝ ꯋꯥꯏꯀꯣ, ꯀꯥꯂꯤ ꯖꯨꯛꯇ ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯡꯗ ꯈꯟꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯦꯀꯤꯔꯥꯁꯇꯨ ꯍꯨꯏ ꯈꯣꯡꯗꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯇꯨ ꯃꯊꯪ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯈꯪꯍꯧꯗꯦ, ꯅꯨꯃꯤꯠ 5ꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗ ꯊꯣꯏꯁꯅꯥ, ꯁꯅꯥꯍꯜ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯤꯠꯆꯟꯗ ꯆꯥꯛ ꯆꯥꯔꯤ꯫ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯛꯏ, ꯆꯥꯊꯣꯏꯕꯤ, ꯁ꯭ꯀꯨꯜ ꯑꯅꯧꯕꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯅꯨꯡꯉꯥꯏ ꯕꯕꯥ꯫ ꯑꯣꯖꯥꯁꯤꯡꯅ ꯀꯝꯗꯧꯕ? ꯐꯖꯅ ꯇꯥꯛꯄꯤ, ꯌꯥꯝ ꯐꯩ꯫ ꯐꯔꯦ, ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀ꯭ꯂꯥꯁ 11 ꯀꯥꯏ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯄ ꯇꯧꯒꯅꯨꯀꯣ꯫ ꯍꯣꯏ, ꯇꯧꯔꯣꯏ꯫ ꯁꯅꯥꯍꯜꯗꯨ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯥꯏꯅ ꯋꯥꯈꯜꯀꯥꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯈꯟꯒꯅꯨꯀꯣ ꯕꯦꯝꯃ, ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯃꯃꯥ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯂꯩꯃ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯇꯧꯔꯣꯏꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯆꯦꯛꯁꯤꯜꯂꯤꯕꯅꯤ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯁꯅꯥꯍꯜꯅ, ꯏꯍꯦ, ꯀꯔꯤꯅꯣ ꯃꯃꯥ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯄꯛꯏꯗꯨꯗ ꯇꯧꯏꯅꯦ, ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯍꯣ ꯌꯥꯔꯦ, ꯆꯥꯛꯇꯨ ꯆꯥꯕꯤꯔꯣ, ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯅꯠꯇ꯭ꯔꯒꯅꯦ ꯀꯩꯅꯣꯝ ꯈꯟꯗꯅ ꯅꯕꯨꯛꯇꯣ ꯐꯠꯇ꯭ꯔꯕꯅꯤꯅ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯃꯥꯁꯦ ꯅꯄꯥꯇꯣꯟ ꯑꯃ ꯊꯤꯔꯛꯄ ꯃꯥꯜꯂꯦ, ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯋꯦꯕ꯫ ꯊꯣꯏꯁꯅꯥ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯂꯩꯃ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯦ, ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯍꯥꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯍꯜ ꯆꯠꯈ꯭ꯔꯤꯕ ꯂꯦꯝꯕꯤꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯣ, ꯁꯥꯎꯈꯤꯅꯨꯅꯦ, ꯁꯦ ꯂꯥꯛꯑꯣ, ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ꯫ ꯊꯣꯏꯁꯅꯥ ꯃꯃꯥ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯁꯣꯝꯗ ꯃꯦꯀꯤꯔꯥꯁꯇꯨ
ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯦꯀꯤꯔꯥꯁꯅ ꯕꯦꯕꯦ ꯀꯩꯅꯣꯃꯤ ꯏꯁꯧ ꯄꯪꯇꯧ ꯇꯧꯏꯗꯨꯕꯣ? ꯂꯪꯂꯦꯟꯅ ꯌꯥꯝꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯄꯤ ꯀꯣꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯁ ꯀꯣꯏꯗꯦꯍꯦ꯫ ꯂꯪꯂꯦꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯌꯥꯔꯦ ꯈꯪꯉꯦ ꯅꯍꯥꯟ ꯏꯕꯥꯅꯤ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯗ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅꯦ ꯈꯪꯉꯕ? ꯑꯁ ꯍꯥꯏꯗꯦꯍꯦ ꯀꯅꯥ ꯍꯥꯏꯅꯣ? ꯅꯪꯗꯨꯝ ꯑꯣꯖꯥ ꯑꯣꯏ ꯆꯠꯂꯤꯗꯣ ꯑꯣꯖꯥ ꯅꯨꯄꯥꯒ ꯁꯣꯏꯗꯅ ꯏꯔꯥꯡ ꯇꯧꯅꯔꯝꯅꯤ꯫ ꯅꯪꯒꯤꯗꯣ ꯑꯩꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕꯁꯤꯗ ꯑꯩ ꯄꯥꯝꯂꯛꯇꯕ ꯃꯥꯜꯂꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯔꯥꯏꯕꯛꯇꯣ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯅꯠꯇꯦꯃꯤ ꯀꯔꯤꯅꯣꯅꯦ? ꯂꯪꯂꯦꯟꯗꯣ ꯑꯋꯣꯏꯒꯤ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯆꯍꯤ 6 ꯍꯟꯕꯁꯤꯗ ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯤꯅꯤꯅꯦ꯫ ꯅꯨꯄꯥꯅ ꯍꯟꯕꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅꯤ, ꯅꯨꯄꯤꯅ ꯍꯟꯕꯗꯤ ꯄꯥꯝꯗꯕ꯭ꯔꯣ? ꯃꯦꯀꯤꯔꯥꯁ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯂꯒ ꯊꯝꯃꯤ꯫ ꯂꯪꯂꯦꯟ ꯀꯞꯇꯨꯅ ꯂꯩꯔꯤ ꯐꯣꯟꯗꯨꯗ ꯋꯥꯁꯨ ꯉꯥꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯁꯤ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯕꯨꯡꯉꯣ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯤꯒꯤ ꯈꯨꯀꯧꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯈꯪꯉꯤ꯫ ꯃꯣꯅꯤꯀꯥ ꯃꯧꯄꯥꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯈꯪꯕ ꯀꯥꯏꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯀꯧꯏꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ? ꯍꯣꯏꯍꯦ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ꯫ ꯂꯥꯛꯑꯣ ꯁꯠ ꯂꯥꯛꯑꯣꯀꯣ ꯅꯁꯛꯇꯨꯒ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ꯫ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯣ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ꯫ ꯅꯪꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯛꯇꯧꯗꯤ ꯇꯧꯔꯛꯇꯕꯗꯣ꯫ ꯍꯣꯏ ꯃꯤ ꯇꯧꯔꯛꯀꯦꯕ ꯑꯁꯦꯡꯕꯒꯤ ꯄ꯭ꯔꯣꯃꯤꯁ꯫ ꯊꯝꯃꯦ꯫ ꯀꯣꯜꯗꯨ ꯀꯛꯂꯒ ꯐꯣꯟꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯑꯔꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟ ꯀꯣꯏꯗꯨ ꯇꯥꯔꯦ꯫ ꯁꯨꯒꯔꯅꯤꯅꯦ ꯀꯥꯏꯅ ꯑꯣꯔꯦ ꯑꯩ ꯈꯥꯔꯦ꯫ ꯇꯣꯛꯅꯍꯧꯕꯅ ꯈ꯭ꯋꯥꯏ ꯐꯅꯤ ꯁꯤꯗꯤ꯫ ꯇꯣꯛꯅꯗ ꯌꯥꯗ꯭ꯔꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯥꯗ ꯀꯣꯝꯊꯔꯛꯏ꯫ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯦꯒ ꯐꯝꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯂꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯈꯨꯠ ꯍꯥꯝꯂꯒ ꯆꯤꯌꯔꯗ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯆꯥꯛꯇꯨ ꯈꯣꯊꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯃꯩꯔꯥꯕꯅ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯂꯥꯏꯔꯤꯛꯀꯗꯣ ꯈꯔ ꯄꯥꯎꯅꯦ꯫ ꯃꯦꯀꯤꯔꯥꯁ ꯆꯥꯛꯇꯨ ꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯏꯌꯦ ꯍꯧꯖꯤꯛꯇ ꯄꯥꯕ ꯂꯣꯏꯔ ꯀꯨꯝꯊꯔꯛꯏꯅꯤ꯫ ꯊꯦꯡꯁꯤꯅ ꯇꯣꯄꯤꯛ ꯑꯃ ꯄꯥꯕꯗꯣ ꯑꯗꯨ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯤ ꯄꯥꯕꯨꯡ꯫ ꯃꯣꯅꯤꯀꯥꯗꯣ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯈꯪꯍꯥ ꯍꯥꯏ꯫ ꯕꯤꯃꯣꯇꯤꯅ ꯀꯔꯤ ꯈꯨꯆꯥꯂꯛꯆꯥꯅꯣ? ꯀꯅꯥꯅ ꯅꯪꯒꯤ ꯁꯔꯨꯛꯁꯦ ꯆꯥꯊꯣꯛꯈꯤꯅꯤꯅ ꯄꯥꯈꯠꯂꯤꯅꯣ? ꯃꯦꯀꯤꯔꯥꯁ ꯃꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕ ꯌꯥꯝ ꯂꯨꯖꯗꯦ꯫ ꯃꯩꯔꯥꯕꯅ ꯍꯩ ꯉꯥꯡꯗ ꯂꯩꯅꯨꯅꯦ, ꯍꯥꯏꯔꯤꯗꯣ ꯏꯁꯤꯡꯅ ꯀꯔꯤꯅꯣ ꯄꯤꯊꯛꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯃꯣꯅꯤꯀꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯧꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯋꯥꯇꯥꯗꯨꯗ ꯅꯆꯦꯁꯦ ꯍꯥꯔꯤꯕ꯫ ꯃꯩꯔꯥꯕꯅ ꯌꯥꯔꯦ ꯅꯁꯥꯒꯤ ꯆꯥꯛꯇꯣ ꯆꯥꯅꯔꯣ, ꯃꯇꯥꯡꯁꯤꯗ ꯈꯟꯅꯔꯛꯀꯅꯨꯀꯣ꯫ ꯃꯌꯥꯝꯗꯣ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯩꯔꯥꯕꯗꯣ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯣꯅꯤꯀꯥ꯫ ꯃꯄꯥ ꯍꯧꯒꯠꯈꯤꯕꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯅꯆꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯕꯅꯤꯀꯣ? ꯀꯣꯏꯖꯁꯅꯨ, ꯍꯧꯖꯤꯛ ꯀꯣꯏꯗꯅ ꯀꯔꯝ ꯀꯥꯟ ꯀꯣꯏꯗꯣꯏꯅꯣ? ꯃꯦꯀꯤꯔꯥꯁ ꯃꯁꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯁꯧꯔꯞ ꯇꯧꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪꯅ ꯃꯥꯡꯍꯟꯗꯣꯔꯦ, ꯍꯧꯖꯤꯛ ꯃꯥꯕꯨ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯂꯣ? ꯕꯤꯃꯣꯇꯤ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯅꯪꯁꯨ ꯊꯥꯏꯅ ꯀꯣꯏꯔꯛꯏꯗꯨꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯀꯣꯏꯔꯒ ꯑꯉꯥꯡꯁꯤꯒꯤ ꯃꯇꯝꯗꯅ ꯌꯥꯔꯣꯏꯗꯤ ꯀꯅꯥ ꯌꯥꯅꯤ? ꯐꯔꯦ ꯃꯥꯟꯅꯍꯧꯔꯣ ꯅꯕꯥꯅꯤ, ꯑꯩꯗꯨ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯍꯩ ꯄꯔꯞ ꯂꯥꯎ, ꯆꯥꯟꯁ ꯂꯧꯔꯒꯅꯦ ꯅꯪꯅ ꯍꯧꯒꯠꯈꯤꯕꯒꯤ ꯌꯥꯔꯣꯏꯀꯣ꯫ ꯀꯣꯟ ꯐꯦꯡꯅꯤꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯅꯤꯀꯣ꯫ ꯂꯥꯎ꯫ ꯃꯣꯅꯤꯀꯥ ꯊꯣꯡꯖꯤꯟꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨꯗ ꯐꯦꯡꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯇꯤꯌꯔꯗꯨ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯁꯣꯏꯗꯅ ꯁꯤꯔꯅꯤꯀꯣ ꯃꯁꯦ꯫ ꯃꯦꯀꯤꯔꯥꯁꯅ ꯑꯁ ꯀꯣꯟ ꯑꯃꯅꯤꯁꯤꯗ ꯉꯥꯡꯅꯩꯍꯦ ꯅꯣꯏꯁꯤꯗꯤ꯫ ꯕꯤꯃꯣꯇꯤꯅ ꯉꯥꯏꯈꯣ ꯀꯣꯟꯒ ꯂꯩꯔꯤ, ꯅꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯣ? ꯃꯦꯀꯤꯔꯥꯁ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ
ꯀꯣꯏꯕꯣ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯀꯣꯏꯅ ꯍꯥꯏꯈꯤꯗꯥꯏ ꯑꯋꯣꯏꯒꯤ ꯃꯀꯣꯏꯔ ꯃꯥꯜꯂꯤꯅꯤ ꯃꯁꯦ ꯏꯃꯥ ꯀꯩꯅꯣ ꯅꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯍꯧꯖꯤꯛ ꯅꯃꯧ ꯅꯨꯄꯤ ꯇ꯭ꯔꯦꯛ ꯇ꯭ꯔꯦꯛ ꯂꯥꯎꯕ ꯑꯐꯕ ꯊꯤꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯚꯤꯃꯣꯇꯤ ꯅꯣꯛꯂꯒ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯀꯣꯏꯌꯨ ꯂꯥꯡꯉꯨ ꯏꯃꯥꯅ ꯌꯥꯏ ꯑꯗꯨꯕꯨ ꯅꯤꯁꯥꯗꯩ ꯆꯥꯔꯛꯀꯅꯨꯀꯣ ꯂꯥꯏꯔꯤꯛꯇꯨꯁꯨ ꯀꯟꯅꯃꯨꯛꯇ ꯄꯥꯁꯤꯀꯣ ꯗꯟꯋꯥꯔꯤꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯚꯤꯃꯣꯇꯤ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩ ꯀꯣꯟ ꯐꯦꯡꯉꯤꯗꯥꯏ ꯂꯥꯛꯑꯣ ꯃꯦꯀꯤꯔꯥꯁꯅ ꯍꯦꯔꯣꯅ ꯀꯣꯟ ꯐꯦꯡꯕ ꯀꯥꯏ ꯒꯠ ꯂꯩꯇ ꯋꯥꯅꯤ ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯈꯤꯅꯤ ꯏꯃꯥ ꯑꯗꯨꯝ ꯐꯦꯡꯕꯤꯍꯧꯔꯣ ꯒꯨꯗ ꯅꯥꯏꯠ ꯃꯣꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥ ꯁꯥꯗꯅ ꯀꯥꯈꯠꯈ꯭ꯔꯦ ꯚꯤꯃꯣꯇꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ ꯍꯔꯣꯏꯗꯣꯔꯤꯕ ꯉꯥꯛꯇꯅꯤ ꯃꯇꯦꯡ ꯑꯝꯇ ꯐꯪꯕ ꯅꯠꯇꯦ ꯄꯦꯜꯂꯦ ꯌꯨꯝꯒꯁꯦ ꯑꯃꯠꯇ ꯄꯥꯟꯖꯔꯝꯃꯣꯏꯗꯕꯅꯤꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯩ ꯃꯦꯀꯤꯔꯥꯁ ꯍꯣꯏꯒꯤ ꯒ꯭ꯔꯨꯞꯇꯨ ꯃꯊꯛꯀꯤ ꯕꯦꯜꯀꯣꯅꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯕꯦꯟꯁꯇꯨ ꯄꯨꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯆꯤꯡꯂꯥꯏꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯇ ꯍꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕ ꯕꯤꯠ ꯂꯩꯇꯦ ꯃꯦꯀꯤꯔꯥꯁꯅ ꯅꯁꯛ ꯊꯤꯕꯅꯤꯅ ꯀꯩꯁꯨ ꯐꯖꯕ ꯐꯪꯉꯣꯏꯌꯦ ꯃꯥꯏ ꯅꯪꯗꯤ ꯃꯅꯤꯇꯣ ꯑꯃꯅ ꯅꯦꯅꯦ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯅꯪꯅ ꯑꯐꯥꯎ ꯁꯥꯔꯤꯕ ꯁ꯭ꯋꯥꯏꯗ ꯑꯁ ꯇꯣꯛꯅꯔꯅꯤꯍꯦ ꯃꯗꯨꯃꯗꯤ ꯀꯩꯗꯧꯔꯦ ꯊꯕꯛ ꯇꯣꯛꯈ꯭ꯔꯕꯣ ꯀꯥꯏꯗꯤ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯀꯣ ꯃꯗꯣ ꯃꯅꯤꯇꯣ ꯑꯃꯅ ꯅꯇꯨ ꯑꯃ ꯀꯣꯏꯕꯗꯣ ꯐꯥꯕꯤꯔꯕꯣ ꯃꯦꯀꯤꯔꯥꯁ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤ ꯃꯅꯤꯇꯣ ꯑꯃ ꯅꯣꯛꯂꯒ ꯁꯤꯌꯥ ꯅꯪꯅꯁꯨ ꯂꯥꯜꯂꯒ ꯅꯪꯅ ꯆꯨꯝꯕ ꯁꯥꯔꯨꯗꯣꯏꯕ ꯆꯤꯡꯂꯥꯏꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯍꯥꯏꯕꯨ ꯏꯕꯣ ꯅꯪ ꯐꯖꯅ ꯌꯥꯝꯃꯦ ꯅꯪ ꯅꯨꯄꯤꯁꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯣ ꯊꯤꯕꯅꯦꯃꯤ ꯅꯣꯏꯕꯣ ꯃꯗꯣ ꯑꯁꯦꯡꯕ ꯃꯄꯨꯗꯦ ꯐꯪꯂꯗꯤ ꯁꯣꯏꯗꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯤꯕ ꯑꯗꯣ ꯑꯩ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯄꯨꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯇꯤꯅꯦꯖ ꯃꯇꯝꯅꯤ ꯉꯥꯎꯁꯤꯟꯅꯕ ꯃꯇꯝꯅꯤ ꯂꯥꯡꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯇꯝꯅꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯅꯨꯡꯁꯤ ꯏꯊꯤꯜ ꯐꯥꯎꯔꯛꯄꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯃꯍꯧꯁꯥꯅꯤ ꯃꯦꯀꯤꯔꯥꯁ ꯃꯁꯥꯒꯤ ꯑꯣꯏꯅ ꯉꯥꯎꯖꯩ ꯅꯨꯄꯤꯁꯨ ꯑꯎ ꯑꯎꯕ ꯂꯛꯅꯩ ꯑꯗꯨꯕꯨ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯅ ꯅꯨꯄꯤꯗ ꯀꯥ ꯍꯦꯟꯅ ꯀꯔꯟ ꯇꯥꯕꯗꯤ ꯑꯣꯏꯗꯦ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯈꯔ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯟꯗꯨꯅ ꯆꯠꯈꯤ ꯃꯤꯠꯅ ꯁꯤꯡꯈ꯭ꯔꯕ ꯃꯦꯀꯤꯔꯥꯁꯅꯤ ꯐꯨꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯆꯤꯡꯂꯥꯏ ꯏꯉꯛꯉꯛꯅ ꯀꯣꯏꯗꯅꯣ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯃꯤꯡ ꯍꯪꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ ꯈꯧꯕꯅꯥꯏ ꯑꯅꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯦꯀꯤꯔꯥꯁ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯕ꯭ꯔꯦꯛ ꯃꯇꯝꯒꯤ ꯃꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯤꯟꯕ ꯑꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯊꯣꯏꯁꯅꯥ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁꯇꯨ ꯊꯩꯗꯨꯅ ꯆꯦꯜꯂꯛꯄꯗ ꯊꯣꯏꯁꯅꯥꯅ ꯊꯦꯡꯖꯤꯟꯗꯨꯅ ꯑꯅꯤꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯃꯥꯡꯗꯨꯗ ꯄꯨꯟꯅ ꯇꯨꯁꯤꯟꯃꯤꯟꯅꯩ ꯊꯣꯏꯁꯅꯥ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯈꯤꯕꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩ ꯃꯦꯀꯤꯔꯥꯁ ꯃꯈꯣꯡꯒꯤ ꯈꯨꯔꯨꯗꯨ ꯅꯥꯟꯗꯨꯅ ꯂꯩ ꯊꯣꯏꯁꯅꯥ ꯁꯥꯎꯅ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯆꯝ ꯆꯒꯠꯅꯩꯁꯤꯕꯣ ꯃꯦꯀꯤꯔꯥꯁ ꯈꯨꯔꯥꯏꯗꯨ ꯅꯥꯟꯅ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩ ꯃꯥꯡꯗ ꯊꯠꯄꯩꯅꯤ ꯅꯪ ꯀꯅꯥ ꯑꯣꯏꯗꯅ ꯑꯩ ꯅꯪ ꯊꯠꯇꯣꯏꯕ ꯑꯩ ꯄꯥꯝꯕꯩ ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯇꯧꯕ ꯃꯦꯀꯤꯔꯥꯁ ꯊꯋꯥꯁꯥꯗ ꯍꯥꯏꯔꯛꯏ ꯅꯠꯄꯨ ꯅꯠꯇ꯭ꯔꯣ ꯊꯣꯏꯁꯅꯥ ꯁꯥꯎꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯇꯦꯛꯁꯕꯨꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯇ ꯊꯣꯝꯂꯛꯏ ꯃꯦꯀꯤꯔꯥꯁ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯇꯨ ꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩ ꯃꯦꯀꯤꯔꯥꯁ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯅꯨꯄꯤꯅꯦ ꯍꯥꯏꯅ ꯀꯔꯤꯝ ꯇꯧꯕꯤꯗꯕꯁꯤꯗ ꯅꯪꯁꯨ ꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯅꯪ ꯋꯥ ꯂꯧꯗꯦꯅꯦ ꯑꯩꯅ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯪ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯌꯥꯝ ꯐꯥꯎꯏꯗ ꯍꯣꯏ ꯈꯔ ꯐꯥꯎꯔꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯃꯨꯛ ꯁꯨꯗꯕꯗꯕ ꯊꯦꯡꯒꯨ ꯑꯣꯟꯈꯤꯅꯤ ꯈꯔ ꯋꯥꯡꯉꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯄꯤꯛꯑ ꯀꯩꯗꯧꯔꯒꯦ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨ ꯃꯦꯀꯤꯔꯥꯁ ꯅꯣꯛꯐꯦ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯎꯁꯤꯠꯇ꯭ꯔꯦ
ꯀꯩꯗꯧꯁꯦꯕ? ꯊꯣꯏꯁꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯦꯀꯤꯔꯁꯀꯤ ꯄꯥꯃꯣꯡꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯁꯝꯅ ꯂꯥꯝꯗꯨꯅ ꯐꯣꯏ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯕꯤꯗ꯭ꯌꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯕꯨ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯆꯤꯡꯂꯥꯏꯁꯨ ꯆꯪꯂꯛꯇꯨꯅ ꯃꯦꯀꯤꯔꯁꯄꯨ ꯆꯤꯡꯊꯣꯛꯏ꯫ ꯀꯥꯔꯟ ꯇꯥꯕ ꯁꯥꯇ꯭ꯔ ꯈꯔꯅ ꯂꯥꯎꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯣꯁꯤꯟꯒ ꯔꯣꯁꯅꯤꯒꯁꯨ ꯆꯪꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯁꯅꯥꯅ ꯃꯌꯥꯝ ꯆꯤꯡꯊꯣꯔꯛꯄꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯁ ꯐꯝꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯁ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯀꯣꯏ ꯆꯥꯛ ꯆꯥꯛꯈꯩ ꯀꯩꯅꯣ? ꯊꯣꯏꯁꯅꯥ ꯈꯨꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯔꯣꯁꯅꯤꯅ ꯃꯁꯤꯅ ꯃꯦꯟꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯃꯦꯀꯤꯔꯁꯀꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯅ ꯁꯝ ꯐꯣꯏꯕꯁꯦ ꯀꯩ ꯐꯥꯎꯒꯦꯗ? ꯃꯦꯀꯤꯔꯁ ꯆꯤꯡꯂꯥꯏꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯜꯂꯥ ꯃꯤꯁꯤꯗꯕ ꯅꯪꯉꯩꯅ ꯀꯣꯏꯗꯅ ꯊꯣꯛꯑꯦ꯫ ꯅꯪ ꯐꯩꯕꯅ ꯈꯪꯂꯤꯕ ꯃꯅꯤꯇꯣꯝꯕꯅ ꯕꯥ ꯁꯝ ꯐꯣꯏꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ? ꯃꯦꯀꯤꯔꯁ ꯃꯅꯤꯇꯣꯝꯕꯒꯤ ꯂꯨꯈꯝꯗ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯗꯕꯩꯅꯤ ꯀꯣꯏꯗꯣꯏꯁꯤ, ꯑꯗꯨ ꯂꯧꯗꯣꯏꯅꯤ, ꯑꯗꯨꯒ ꯇꯞꯇꯥꯒꯤ ꯑꯣꯠꯂꯒ ꯃꯄꯥꯝ ꯊꯥꯗꯣꯛꯈꯤꯒꯦ, ꯎꯁꯤꯠꯇꯦ ꯌꯥꯝ꯫ ꯆꯤꯡꯂꯥꯏ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯏ, ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯏꯉꯣ꯫ ꯃꯦꯀꯤꯔꯁ ꯆꯤꯡꯂꯥꯏꯗ ꯌꯦꯡꯗꯨꯅ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ, ꯁꯛ ꯅꯪꯅ ꯀꯗꯣꯝꯗꯩ ꯍꯥꯏꯊꯔꯒ ꯅꯨꯄꯤ ꯌꯦꯡ ꯂꯩꯅꯣꯕ? ꯁꯜꯂꯥ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕ ꯆꯤꯡꯂꯥꯏꯒꯗꯨ ꯅꯣꯛꯂꯒ ꯃꯇꯨꯡ ꯏꯟꯅꯈꯤ꯫